Campaign for Just and Fair Delimitation JFD na kaukiba pung nifunipan gi general strike mapung phana ngasi su Chatthari tampaki kaithal pumna ma kuntak lan sibaga pangkhak oire general strike asena maram oiraga lamdam asigi yamna maruiba mafam ama oiriba khwaramban kaithal gi leimaral sidabi ima kaithal imoinu ima kaithal hoibi ima kaithal gi potpham sing ngasi su thonglon ki Thangal amasung pauna kaithal gi dukan sing su thong amata hangna khide adumoinamag hidak langthak yonba pharmacy sing de mahausagum adumak hangki Kurai lamlong kaithal kwa kaithal konung mamang kong ba kaithal amadi singjamai kaithal na chingba su khuntak lan sibaga chap manaki dukan private sector amadi mahiloisang sing su thong amata hangna khide lambida ana layenga mari leinaba lining laison gi oiba thabak thoram sing amadi airport chatpa natana mi chatpagi chang aduki mate hanthaki Lenga Kiloishang, Bank, Post Office, Oil Pump na chingba su thong hangna khide, passenger puba gari amata chena khide, inter-district amati interstate transport servicing su pum lep ki. Marak sida general strike sogatpa sing na lambida thoraktuna, acharawo sing thingbagi thabak su akan mamong da Chatthari. Singjamai chinga mathaktadi general strike sogatpa sing laklaga, laikai da dukan hanglaga pot yonba sing thingjilam ki. Thobal da sathakiba general strike tadi district asigi DC fauba lambidagi mamai leiraga halan ki hairi Wangkai gaitel asangbi da chathakiba general strike ta saru yakibi maira paibi amana TOMTV da hai ngasi Delhi da chatkadauriba MLA sing asina central leader sing unaram laga khak halakpa yaroi Yanaba ama puduna halakadabani Chief Minister Yumnam Khemchana bantobiganu atopa pambai ama yengbiu hairabasu Chatthariba general strike asidi Lengagna tabidraba miyamgi kholawasi center yaunaba chathaba general strike ni Mikhal mai paklaga leibak ngagnaba thakiba luchingba singase Delhi gi yathangda marin phudoktuna miyam da dhamka oina tawduna leire Manipuri gi chiraba matam asida center da wafam ama fauba haiba ngamdaba makoina dharna tawbinu ban tawbinu haiduna Manipur miyambu irang pambu oina uhanbasi laibak thibani Laurok Panthagi waraba matam asida leipa kandaba yade haiduna thorakliba miyam asi Thau leitaba irang pamba nate census pangthok tringaida NRC update tawbiyo haibasi tawba yaba demand amani yumthang nariba Assam lenga kidi NRC tawkhrabani lamdam asigi oinadi IDP sing mayum-mayumda hanjun hanba ngamdri masida kamdawna makoi census ta hapkadawribano thenglabasu thengna Delhi da chatkriba sing hairam le hairaga halakpa yaroi yanaba amaga loinana halakadabani haina mahagna phongdokhi Yakoin tawriba demand se moina su hena Assam gi di Assam government ga loina pulap adum tawi koi gi di si yadaba sunate mi puna mag su ye thokibani akoi dan ye thokba sunate akoi di investment su mayum da hanjandri ka maina census ta hap to rino suma si ka im ta udana moi gi pham ta dana ba moi gi nungai na ba da khanna moi handar ko matam da moi kari leini adu su khang matung gi mi asuk ten basi kari gi no moi tor basi gyalam ta dra khoi parja di leibam chabam khang dra si toringe si da border ji som yaksale sina si ju moina wa hai masem da hai de hai roga irang tawbi ni irang le ri santi le roina phajaba wa da asu wa ba mayam ji moina machin khuma chal leini adagi asu machin khuma ga sakri ni asigi maram da kari kanu taw da kari le gi haraga aduga sigumba wa ra matam ji di moina thaidok tana thamme adagi moigi nungai badu ngakta bhan phan chongna honare sigumba se tawbiganu Amaromda pisum oinam laikai da chathakiba general strike amari leinana pisum thong oinam laikai gi maira paibi amana hai yellow furup ki missing dagi mitop myan chana masing helaklaba matam asidadi mitop hana khandok piu mitop singa si khandok tana mikok thi kiba tarapadi yellow furup sing mang kiba yabagi oithokpa leigani maramaduna mitop khandok tana mikok thiba yaroi haina su makha taki Ngasi nini suba numita lambi thingduna chathakiba general strike aduda sizinaki polam sing police na gari da haptuna pokibagi mami su chauna taki Akoi mikok hana thibi gano miancha kano singse mito miancha singje hana khandok piu aduga mikok thibiu haibeneba si kari gumbada mito miancha singje khandok tabida pulap thijan giba taragadi akoi gi oiba maitei proof Jati kuding magse loina mag gelhomi pura magse loina mag masing handare ba aduga mito mian sana angapa phangna hengat khrane ba adugi damakta akhoi mito mian sa hana khandok piu aduga mikok thibiu haibani mikok thiba thingjaba nate akhoi mase generation to generation bhaugi damakta khalaga akhoi nangasi kaino ase badna se tawjabane